COVID अनिसुबो वेब awang-nongpok lamdamda leiba haurakle Laibak sida haukiba pung kunmari da COVID ka mari leina mioi lising ahum ga chamapan marphu siduna khwaidagi yamna mi siba numit oire masi tharaga sikhiba punba masing lak ani ga lising kuncha ga chama humphunipan yore COVID na nong khakta da mioi lak amaga lising tarani thoi ga chani humphuni thoi naba thengnaba numit chu oiduna khwaidagi sathiba thakta leire masina anaba lak mari gi mathakta thengnaba gi record ta ani subani laisat asin nongpok amadi awang-nongpok lamda sandoroktuna Assam, West Bengal, Odisha, Bihar, Jharkhand anaba aduga siba ani maki masing hengalakle haina ngarang review meeting pangthoklaba matungda Union Health Ministry gi warol da hairi World Health Organization gi matungina India da hokiba sewol da malem gi apunba anaba masing chada mari dasmik taruk aduga sibadana malem gi apunba masing gi chada kun manga oi haina pari malem gi oina pandemic asina mioi million ahum dasmik ani henbagi punsi sokhan khre haina pari India ki apunba anaba masing crore ani ga lakh tara ga lising humdra taret ka chamri tara ni haina Health Ministry gi khwaidagi konba data da udli laigan nari ba masing lakh kun manga ga lising humputaruk ka chahum mawdra ni pani naba phakibana crore amaga lakh humdra ni thoi ga lising marphu ga chanipan ni phumari ni hairi COVID vaccine tika thaki bapun mamasing crore tara taruka lakh kun manga ga lising tara hundoi ga chahum kunthra mapan yaure COVID-19 ani subo web India gi state tara ni thoi da leirambadagi nongpok aduga awang-nongpok lomda leiba horakle haina Union Health Ministry na phongdokiba hek matung da Manipur da ngarang yumsakaisa numita COVID-19 positive oiba mioi tara sikre masi tharga status da COVID-19 positive oibadagi laikanaba ngamdana sikhiba pun mamasing samri ga kunthra mari da hengakre ngasi ayuk phawbuda laikhiba COVID-19 gi phiba masi nupi chamaga marphum nga yauna punna COVID positive oiba mioi sahum ga mongdra teret nauna thengna ki hairi nauna COVID na naraba sing asigi manungda Imphal West gi chamaga marphu taret Imphal East gi umpumapan kaksing gi kunmanga Bishnupur gi tarani thoi Thawal da tara Ukhrul Senapati da tara manga Jiribam da ani aduga Chandel da ani yauri Hojik phawbuda COVID-19 na nahalaba apunba masing lising kunthra humdoi ga chahum yankhai humdoi yore masigi manungda mioi lising kunthra ga chani humphumdoi di hana naba phakhrabani ngarang sun naba phaba mioi chamaga kunma thoi discharge tawkhiba masing asi naba phakibagi apunba masing da yaure hojik status da laika nariba anaba masing lising ani ga chatruk yankhai tare leiri naba phabagi chang asi ayuk phawbuda sada mawdra dasmik humdra humdoi da leiri COVID vaccine tika thakiba masing lising kuni thoi ga chama mawdra nipan yaure hairi Atop PAO mana Chief Minister na lusingduna COVID na nabadagi layingduna leiriba mioi singi awatpa amata lehendana bami phampang thokre COVID-19 gi ani subo web ki saitheng phangduna haibadi laisat asina positive oibadagi Manipur gi tongan bo hospital sing amadi COVID care center sing da hojik ana layeng gi thabak chathaduna leiriba singna layeng bada changba polam sing awatpa lehendana ba ngasi Chief Minister N Biren na lusingduna CM Secretary ta BJP na lusingba sarkar asigi minister sing MLA sing amadi mari leinaba official sing na saruk yaduna mifamama pangthokre ngasi mifamadu da maruwaina khanaki wafam sing di sarkar gi makha da leiriba hospital sing COVID care center sing da hojik layeng duna leiriba COVID na naraba mioi singi layeng bada sangadaba mathau taba polam sing awatpa lehendana ba honaba ana layeng gi thabak hakthengna na tawriba doctor nurse healthcare workers sing chu awatpa lehendana ba yengsinba man power hengat hanana ba honaba gi su khanaki masigi mathakta hospital sing da leiriba ICU gi phamung sing isolation ward ki phamung sing ningthina semgatpa amadi masing hengat hanaba khanaki masigi mathakta COVID na narba mioi sing layeng bada mathau tariba oxygen amadi ventilator sing watana ba phanganna ba kaya su yamna kupna khanaki loina na Manipur gi miyam su sarkar na piriba COVID-19 gi SOP sing ngak na satuna laisat asidagi ngak thokna bo hona minasi haina su Chief Minister na appeal tawki atop PAO mana kaubru gi matang da social media da thagal ubagi phakiba mioi sing khudak ta thado ukal kaubru lai phamlen da lakpa mioi sing na yunglamba nat lining amadi salai ga mari leinaba phiran sing bu kakthatuna yanthatuna laman khumba manbagi thawung kya sathaki mioi sing phaduna cherak pibagi muhutta thawung adubu social media ta thagal uba mioi sing oina FIR panchin bagi ona taina ba sarkar gi thawung asibu umang lai kanba apun bulup na kham thengna yaning da phongdorli ngasi ukal na press ta thorak pa serol sina haribadi kaubru lai phamlen asi mitai amadi lamdam sigi yelhumi phuruk kya gi yamna maro oibo mafam amani asigumba mafam asida ain kaina nauna khunta selakpa mioi kharana mapa mapugi lamdauna tawning mata tawrakpa haibsi lai phamlen asida che na thajari ba mioi sing amadi phurup singi mafamda khoi mahum da chaina thinbagum kai hobani asigumba kai hobagi thabak asi tawroi dabani loina na phurup kya gi lining amadi thajana vida leiriba sentiment asi masak khangnai kai khumnaga dabani maduna punamaki afaba amadi achumbo oigani hairi ukal Serol asina sarkar gi mafam da thamning libo wafam di Kangla Tombi Kangpokpi Reserve Forest area da khunda selakli basing thintadana takthou kaubru lai phamlen gi mari lenaba mafam sing historical monument ek ki makhada protected area oina thintadana lauthou
कौब्रु लेखा लाइसंग मई थाखिबसिंग IPC की मखादा FIR पांदुना चेराकपियु हाइबसिनी अदुगा सोशल मीडिया दा कौब्रु की लाइफमदा युंगलंबा फिराल क्या कथतुना मांग ताखलंबगी सोशल मीडिया दा थागतलुबगा मरी लेना फाखिबा मरा लेतबसिंग कंडीशन अमते यावदना थादोकपिनबसु सरकारनि मफमदा उकलना हाइजरकली अतोप पावमना डेमोक्रेसी दा हिंसा की मफम लैरोय TH राधेश्याम डेमोक्रेसी दा हिंसा की मफम लैरोय तृणमूल कांग्रेस की थवोंग अकन ममोंग दे यानिंगदे कंडेम तौई तृणमूल कांग्रेस की थवोंग यामना इकाइनिंगाइनि हाइना हाइरोक AC की MLA डॉक्टर TH राधेश्यामना फोंगदोखरे वाफम BJP हाइरोक मंडलना सिल्लगा हंडक वेस्ट बेंगल की मिखल की फल लाउथोकलब मतुंगदा स्टेट अदुदा ऑल इंडिया तृणमूल कांग्रेस ना BJP की वाकर सिंगदा हिंसा की थबक क्या सथदुना कर्मी क्या हाटपा युम मई थाबीबना सिंगबगी थवोंग क्या अदुबु खम थेंगना यानिंगदबु उतुना हाइरोक पार्ट 2 थोकचोम लेखाई की मिपुन संगद फमखिबा वाकत मिफमदा सरुक यारदुना MLA राधेश्यामना फोंगदोखिबनी वाकत मिफम अदुदा सरुक याखिबा BJP मणिपुर प्रदेश की स्टेट सेक्रेटरी KH बसंतना हाइखिबदा वेस्ट बेंगल दा AICC ना गुंडाइजम की थबक चथरिबा सिना बेंगल की फजब लोइना मांगहले डेमोक्रेसी हाइबसि मियाम की अनिंगबा पांबा दु मनिंग तमदा फोंगदोक हनगदबनी वेस्ट बेंगल ददी मियाम की अनिंगबा पांबा फोंगदोक पंगमंद्रे हनकी मिखल अदुदा BJP ने सीट 63 माई पाकपा ngमखिबादु पार्टी असिगिदी यामना चाउना माई पाकपनी BJP की माई पाकपा अदुबु नमसिंदुना थमनिंगबदगी तृणमूल कांग्रेस ना हिंसा क्या सथबनी AITC न सथरिबा हिंसा की थवोंग क्या अदुगी मायोक्ता BJP ने प्रोटेस्ट तौरी चीफ मिनिस्टर ओइना बोत तमाइथिरबा ममता बेनर्जी ना CM ओइना वासक लौबा सिसु इकाइनिंगाइनि हाइखी पनबे याबदी लेंगाकना पीबा SOP गांगना पांगथोकिबा वाकत मिफमदुदा BJP हाइरोक मंडल की प्रेसिडेंट थोकचोम चौरजित हाइरोक जिला परिषद की मेंबर टी नुंगसी जनरल सेक्रेटरी N ब्रोजेन BJP थौबाल डिस्ट्रिक्ट की जनरल सेक्रेटरी N ओपेंद्रो अमदी अतै BJP कर्मी सिंसु सरुक याखी।